Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna kanghanjari. Anbada NIA ko na warrant issue tawkiba Tomsana police na fare mamangi kumja 2024 da pangtukiba Lok Sabha mikhalda Inner Manipur Parliamentary Constituency da mirep oikibata natana social worker activist amagumna wahum kaya phongdokiba hairok part 2 dagi moirangthem Tomsana LH Tomtom apokpa M Tombiai mabu ngasi police ki team amana fare hairi paukse sina phangba pauna haibada ngasi ayuk pung tararom tarakpada mahakna hairok tagi khambok tamna lakpagi lambi da police team amana mahakpu phakibani hairi amaromda mahaki mathakta Thobal police na lakhotpa case FIR number 2/1 2022 under section 121 121A IPC 10/13/17/39 UA bracket P Act 25 bracket 1B Arms Act की केस कमरी लेने ना चलिबा सही सिगी फेब्रुआरी कुनगतरेता स्पेशल जज NIA थौबाल की कोर्ट नमहा की मथकता चथगदबा स्पेशल ट्रायल NIA केस नंबर 1 of 2024 गा मरी लेने ना वारंट इशू तौकीबनी कोर्ट की ऑर्डर असिगी मतुंग इना महाकपु कोर्ट असिदा लाकनबा खंहनकीबनी अदुम ओइनमक कोर्ट इशू तौकीबा वारंट ऑफ एरेस्ट असिगी मतुंग इना पुलिस ना महाकी खुंगुल लेरकपदा मसागी मयुमदा खक्तनतना महाकी लेकाइदसु फंगबा ngamkidabada natana mahak case asidagi michen oina lerkibani hairi maram asina ngasi mahakpu police na phakibasi NIA gi court asina issue tawkiba warrant of arrest aduga mari lenaramgani haina thajanari amaromdana Modi gi Manipur Khongsat all political party meeting pangthokpa amasung CSO sing unabagi wafum yaudri mathang thagi ani suba chayol gi manungda Prime Minister Narendra Modi na Assam khaktanatana Mizoram dasu chatnanaba thorang torpagi matung ina Manipur dasu laknaba sem saraklabasu May 2023 dagi horokliba hauji phawba chahi ani henjilaklaba Manipur gi waroshin poroktriba lal asigi matangdadi state asigi political parties singi apunba all political party pangthoktuna akhannana amasung state asigi miyam gi CSO singasu unadar wari sanana bagi thorang yaudri Prime Minister Narendra Modi na mahaki Mizoram amasung Assam khongsat ki matungda Manipur dasu lakani haiba wapum dagi Manipur lenganga sakwat khongsat asigi damak lokhatum thokpa war thorang sing lokhatpa horoklabasu lal asigi warosin puraktuna ingtappa mausagi phibam hanjala nabagi damak kari karam mathabak sing pangtholamgadage na tragana pangtholomloidage haiwi matang dadi ngasi numitang pawda official oiba paw phangba ngamdri adubu karigumba mahaki khongsat asigi damak Manipur lengakna lokhalaktiba khongthangsing asigi matung ina soidana state asida laglabadi Imphal amasung Churachandpurda soidana miyamgi mifum anida saruk yaduna wang nganglamgani haibasimadi tasing le maki Northeast ki state ahumgi handaki khongsat asida Mizoram amasung Assam yaujarabasu hairiba state ani sidadi anouba project sing sangaba amasung nauna pakhalakadaba singi urep uyung tambagi thoram sing pangthokadaba ngaktani Manipur gi oinadi mahaki makhada lariba Ministry of Home Affairs na state asida mayoknariba lalgi phibum asi laksinduna waroshin ama puraknaba akanba thabak lokhalak libani mahaki khongsat asigi manungda soidana masak thokpa amasung Manipur gi miyamna pamnaba wafumsing puthoklamlagani haina panaribani hiram asigi matangda ngasi numidang wairam paukse asida mamangthakta Home Ministry na sinduna Delhi da pangthukeba mifum ahumgi manungda anirakta chattuna saruk yakiba All Manipur United Club Organization amukogi makok thongba luchingba amada Prime Minister gi khongsat ki manung channa CSO singa unaduna wari sanagani haibagi wafum khanghalakpa leirabra haina hangkibada hauji phawbi oinadi Prime Minister gi Manipur khongsat manungda CSO singi mihut singa unanabagi wafum maikai amatadagi phongdorpa leitri amuko dasu hiram asigi matang karimata khanghalakpa leitri harki amasung Prime Minister gi handaki khongsat asi Manipur gi lal asigi tamthiraba thaudu wathoksing chahi ani hena mayoknariba state asida ahanba oina lakadabna khongsat asigi manungda Manipur da lariba political party singi mihut singna saruk yaba all political party na singba pangthoknabagi tamak khanghalakpa leirabra haina Congress ki senior MLA amada hanglubada ngasi numidang phawbadi Prime Minister lakani hariba asigi manungchana all political party na singba pangthokani haibagi ingit amata pirakpa leitri harki adum oinamak paukse asina Prime Minister Narendra Modi na Manipur lakani hariba wafum asiga mari lenana phangba pauna haibada maki Mizoram khongsat ki manung channa state aduda anauba
railway line ama sangaramgani aduga samdana mathang thagi taraga humdoida tunglaga numit adugi ahing state aduda lakani haibagi wafum chief minister himanta biswa sharmana pawmisingda official oina phongdokhiba leirabasu manipur gi khongchat ki matangdadi ahing ama state asida lekpagi wafum yaudri yamlabata prime minister na manipur da pung mari rongi matam khaktamak leiramduna imphal amasung chusampur da pangthokadaba yang yunifunda wa nganglamgani aduga manipur na governor lucingliba manipur gi president role gi lengak chalairiba makok thongba official singda manipur gi film da mari leinaba oktak sing piramgani haiba natana atopa thoram sing pangthoklamba natragana mifam na singba pangthoklamba gi wafum yaudri hairakli amaromdana imphal da meitei gi CSO singa wari sanakiba Thadou Inpi manipur gi miyut singda khut tharakle asam gi Thadou literature society gi chairman nikam jomhaubu UKDA amasung KRA ni chingnabasingna mihat thina halamle meitei alliance yauna lup kyana yaningda phongdok narakliba meitei alliance yauna lup kyana yaningda phongdok narakli Thadou Inpi manipurda khudakta su abrogate tawgadabani hairi laikhidabagi mihat thina halaba hakchang jamuna torelda thadaklabasu nong kana chubadagi phangba ngamdri Assam police na mihat pagi case ama register tawduna lakhatkre chenabani haiba mioi taruk phaduna wangpang chathari May 2023 dagi Manipur chathari ki batam thirba lal asigi waro sing puraknaba Ministry of Home Affairs na mathau taba pambai sing thiduna lakhatpa yaba thabak sing lakhalak pagi manung channa ministry asigi thoksil makhada tha asigi tarukta Imphal gi hotel classic ta laktuna meitei gi CSO sing oiriba amuko Fox kokomi amadi arambai tengkol na chingbagi miot singa amine tuna ingtapa mahoksa gi phibam hanjilaknaba pangthokhiba mifamda saru yakiba Thadou Inpi manipur gi delegate singi manungda ama oikiba Assam gi Thadou literature society gi chairman nikam jomhau chahi yangkhai ga mapan ngarang numidang UKDA amasung KRA ni chingnaba kuki theorist singna mayumdagi faduna pukhra matungda mihathina halaga jamuna turelda thatakre hari Thadou asi paw phongbadagi Assam police na case ama register tawduna lakhalak kibaga loinana jamana turelda NDRF amasung NDAF ki personnel singna mahaki haksang phangnaba phongkul liki adum oinamak nong kana chubuna maram oiratuna ngasi numidang athengbu phawda mahaki haksang phangba ngamdri hairi Assam gi Karbi Anglong police na lakhatpa case ka mari lenana mahakpu hatpada chenabani haiba mioi taruk phagatuna wahang pangja thakre mioi taruk asigi masindagi su makoina nikam jomhaubu mayumdagi faduna puraga tamthina hala matungda turelda thadakhibani haibagi wafum phongdoknarkhre Thadou asi matangda pawse asina phangba pawna haibada ngarang nongthil pung 8 ka makhairom tarakpada laikhidraba nikam jomhauna mahaki Assam gi Kabi Anglong district ki manja kobo khulda leiba yum leiringai khochukulai matik chana paiba koki terrorist ni singnaba singna lakaga wari sanasi hairakibani makoigi wafum adudagi laikhidrabana makoiga wari sanaba horokpada terrorist sing adugi maikaidagi mahakpu tamthiba moongda masagi mayum maktada pu cheiba horokibani hairi aduga mahakpu terrorist sing aduna nongmai chindolda namduna pharaga pukhra matung mihathina halaga turelda thadakibani hairi Thadou asigi matangda meitei alliance na akanba moongda yaringda phongdokpaga loinana governor da kuki militant singa tawnarakliba suspension of operation su khudakta handokadabani haina demand tawrakre meitei alliance na Thadou asibu condemn tawraduna phongdokhibaga wafam singi manungda tha asigi tarukta Thadou Inpi manipur gi miyot singa CSO singa paminaduna pangthokhiba mifum adu manipur bu mahosagi ingtapa fiumda hanjilaknabagi pandamdani adubu mifam aduda yabagi damak mahapu tamthi moongda hatkibagi Thadou asidi manipur khaktanatana laipa asigi northeast state ki democracy gi saktam tihan batanatana ingtapa amasung nungsi chana laiminarkiba group singda atamnana chatharpa attack ni hairi haukiba matam kharadagi hauduna su tawnarakliba koki militant sigi manungdagi kuki national army na sugi ground rule thugaiduna thohaningdaba thodosing thokhanba kya yaukre su tawrakliba KNO amasung UPF na manipur gi wathok asi hena pathok chawthokna hotnaduna laklibani haina su charge tawrudun manipur gi governor na khudakta sugi chanabi muthatkadabni hairi amaromda nikam jomhaubu hatkibagi mayokta Thadou community international Thadou student association Aukip Bang nachingba Thadou gi tungan tungan balup singnasu akanba moongda yaningda phongdoknarakli
Thadou Inpi Manipur gi Cherol amanasu mihar asibu kan momong da yaring da phungdo pagaloina na Assam amsung Manipur da koki militan singa laika tangnarpa su khutakta uthal kadabani nik jomhau hatpaga mari lainana police na lokotpa case ki investigation atubu matamda pangthokna mara leibasing amasung thokdok asibu thokhanin kiba mioising cherak pigadabani National Investigation Agency NIA nasu thokdok asigi matangda lokotpa case asi makoina paiduna chenaba militan sing mathakta lokotpam thokpa thabaksing lokotkadabani hairi loinana nongmaina wayenba masiguma thokdok asigi matangda thadaugi miyam makhatana hingba ngamlaroi hariduna proof asigi mioising bu ningthi jana ngakpi senbiu hainasu pongdorkli hairi si pawdumada soikiran kibawa basu ngakpigani channel asi bunuk sibiduna share amadi subscribe tawbibi damo haingai tan tharap pongdoksari amadi makhatana miyam gi seba tawba ngamba ojege